था असिगी कुनग निपांदा सखंगदब सिंगना फोवलादा मैतै पांगल ड्राइवर अमा तमथिना फुकी हाइरबा वाफम असि अरानबनी फोवलादा फुरकले हाइना लाना मीडियादा संदोरकलिबा सिंगना लाकलिबा नवंबर 2 फावबगी मनुंगदा सेंदोरकदबनी हाइना फोवला अपुनबा मरा पाइबे लुपना फोंदोरकली Marang nungdang wairam fubala kongnang khongda fubala apunba mayra paibi lupki mihut singa paumi singa unabada oinam babita kaubi mayra paibi amana wafam asi fongdokladuna hai miyam gi thogal toriba maitei pangal driver ama tamthina furami hariba asi laibak thibani asigumba thodok asi maitei pangal sing khakta natana lamdam asigi yelho furuk kaya gi miyoi sing da toina thokli asigumba thodok asi makha ta na thokan biganu adum oinamak asigumba thodok asi tha asigi kungani panda fubala da thoki balaite fubala gi mayra paibi sing na thodok adugi matang da khang balaite soklaba driver adu fubala gi mayra paibi sing na kalai hariba adu atopalam gi mayra paibi oiram Maram maduna hiram masigi matang da media da pau tam liba singna lak liba November 2 fawgi manung da sengdok tuna miyam da chamam na bapok liba ase ko khanbiu hainasu mahak na makhakta na fongdoki pau sida kubala da thoki ba thoknoni haiba dumak adudi akhoi kubala kungang asida adugumba thokdok kuba jebigi thokdok sing thoki badi leite aduga maduda soliba akhoi gi mete pangal gi adugi khalaga so akhoi kubala punba marabai bi lupi site tagi nungai da fongdok jari aduga loina na thokriba thokdok adu kubala da nachate yaragadi thokdok aduda kubala da thoki haina pauche da hapira iba kangbu aduna laliba tang ani hawbagi manududa madu athu matanga singdokuna na ba kubara punba marabai bi lupi utsidaraga Amam athengda akhoi highway da tidim lambi sida chatpa matamduda uba chebigi thokdok khokwa si akhoi sengna madu akhoi mete pangal gi oba maraktuda nuksinada bagi maramama oi aduna yaragadi asimulaba thokdok asi matunga amuk thoktana ba thokdok chumasi tawbidana ba so apunba bala mara ba bi site ki bahut sindaraga thokdok